Manipur Development Financial Investment MDFI Mayang imphal branchki masing yamlaba investor singna makoina invest tokiba senfam sing phangdabadagi khoisaonaraba investor singna MDFI hairiba financial company asigi Hiyangthangda leiba farmhouse ama loshinkhre. Hairiba financial company asigi managing director ni hairiba Nurul Haq mymna sanayai ma hairaga khangnaba miyoy asina investor singi senfam handoktriba fawba farmhouse asi investor singi makhada leiragani hairi. Hiramasigi matangda investor group MDFI Mayang imphal branchki general secretary Hiyangtham naubuna phongdorakpada MDFI Mayang imphal branch ta punna investor chahumga supna ani lei hairiba investor singa sigi apunba senfam lupa crore 10 ga lakh yankhai MDFI Mayang imphal branch ta invest tobani adubu chahi ani gi mamangdagi investor singna makhoigi phangpham thokpa interest ki senfam sing phangdana leirakpadagi makhoina invest tokiba capital amount sing adu handokpina naba haibada hairiba MDFI gi MD Nurul Haq a sanai LI sanayai ma hairiba miyoy asina response pibagi mahutta tumina leshin kibani hairi investor singna hanjin mahaka unaduna wari sananaba hotnabadasu pau faunaba ngamdabadagi Hiyangthangda leiba mahaki farmhouse asi investor singna loshin bani hairi Nurul Haq LI sanayai ma hairiba miyoy asi kasardagi hauzikna kurai laishram laikai da leibani hairi miyoy asina investor singi capital amount pithoktriba fawba investor singna loshilaba mahaki farmhouse asi kana amatana leiba amadi yonba yaroi haina phongdorakhi MD अखोगी नुरुल हक ना याम थोइना हेना खंगनबा अखोगी सनायाय मा हाइसे कनो माग पाउ फोन नंबर गिदमक्ता फमिनर वरि सना नंबर गिदमक्ता अखोय मेंफल ब्रांच मैनेजर गी थ्रू जिदा खोय चे फॉर्मल लेटर मैम थाजग्रे अदुगा अनिरा अहुमला खोय हारिबा MD मासामक्सिना खोय मतम थारकलगा हाइतारेने अखोय से लाओ इन्वेस्टर ग्रुप से लाओ खोय वरि सनाजे अखोय मरक्तगी अखोय कमिटी गबा मी अमनी खतंग लाओ अदुगा वरि सनाजे हमदम खोय चलुरे अनिरहोम जपम तमजिदा उनब सम फंगदे माजी लोटलगा ले आइना हंजने ओफम जे MD जे माजी मरा लेबा मीरा माजी मिरोटला अखोयगी इन्वेस्टर मैम सिंग जेगी पैसा सेनफम से हंदोक्ट्रि फावबा कोई पैसा फंग्री फावबा कोई प्रॉपर्टी से कोई सीज ऑप्शन बा